Khungang da leiriba meeyamgi Punsi mahingbu Awangba Thakta Pukhatnabagi damak leingakna namshillaga thamliba local self-government Hingathanba Mathou Tai haina Imphal East Zilla Parishad ki hanagi Up-Adhakshya Kshetri Tama phongdorakli wafam asi PRI ad hoc committee of 2017 Manipur na silaga Manipur Press Club ki loktak holda self panchayat self democracy haiba team gi makhada pangthokpa nongmagi oiba khananainabagi thoramda mahakna phongdokhibani All Manipur Working Journalists Union Amzugi President Bijoy Kakching Tabamna Thoram Mapu Weraga Pangthokhiba Khana Nainabagi Thoram Aduda Kshetri Tama Hai Local Self Government ki Manung Chaliba Panchayat Municipal Council Amadi ADC na Chingbagi Mikhal Pangthoktuna Directly Ase Matam Kuire Mikhal Pangthoklaga PRI gi mihut oigadaba sing adugi mahutta leingakna local body sing asigi administrative committee semduna makhoi gi khuchabi miyoi sing haplaga mathok to holle lengaki thong asi India da channariba panchayat ki ek amasung rules ta yaudaba ngaktani Manipur da leiriba missing ki ayamba sarukte Khungang da leibaga loinana nongmaki sintha pangthoklaga punsi hinglibani Khungang sing Pukhatnaba amadi khunja singi punsi mahingda awanba puraknabagi damak panchayat na ajoba thongdang lauribani Hojikti local self government matam sangna leirektaba asina maram oiraga Khungang sing manglomda jangsenba pamdrei khunja singi punsi mahingsu nongmanongmaki maninghalakli panchayat ki ek amasung rules ta pradhan Jila amadi members singna kari thongdang lawgadagi haibase mayek singna pallibani Khungang da leita laira singi masing hanhanba meeyamgi senthok lambi piba Lengaki tongan scheme sing paikhatpada amadi sanitation amasung irrigation matik chana thambada panchayat ki achoba thodang yauribani masida sunatana self help group sing sembada panchayat na achoba mateng piraga laklibani hojikti madu pumna khumang chausenba ngamdrei hojik state asida lengaki ki fibam ne tadaba mong amada leirabasu aikhoi mari leinaba singda makhatana pressure piminase matang asida Manipur gi CSO amasung intellectual singi maiki dagisu local self government hingat-hanbagi matangda kari tawba yabagi haibadu kupna khanat nainabiu PRI singna thengnariba awaba amadi local body ki mikhal pangthok tabana khunja singna thengnariba awaba sing Manipur gi governor amasung chief secretary da wakatlagani local body hingat-hanba khonabada media na su ajoba thongthang lobiu haina tamana makhata ki Masigi Honorable Prime Minister Sir Modi ki sarkar sigi ahumlak suba sarkar hek la ko matamda ekoi PRI ki team dagi uji ki panchayat minister da suai koina ai baji mak pi dana Manipur sum pibam se laire hai dana koina khangal jaba matamda Honorable Minister Rajiv Ranjan Elias Lalan Singh hai ba sar sigi mai ke dagi su koi Manipur government ki chief secretary da ekoi kari no koi necessary action taken Lokalo hai da ko si pilak ko se ko lai kra bane si pau ko da no kai to pi da hai da adu da ai koi no si to do se bar sarkar da hai bana kana roi adu da lai diba bar minister sing china hai bana su ko kana roi Manipur da lai ko praja myam su se ko PRI kamu sing china ho do ga ai ko yam ba pressure ba ga loya na ko ki panchayat kalong da ba roi Manipur kalong da ba roi ngasi ki na kalong da ba roi ngasi ki nupi singi magi livelihood che hen no magi fakat anda bo targadi ai ko yang sakchi ka adu ma fibam ma dai ko lakpa ye maram maduna ai ko punna ngasi dagi hau na ai ko hana dagi changchan laga lakpa se masi dagi khana ke he dai ko changchan ba mathok tari